Image PAODAM 10th tabiriba sungbo yumnam Anuradha Devi nei kono krumzade. Housing Maroiba PAODA World Mental Health Day tharam pangthokre mental stress leitana hingna bhona se haina Health Minister Dr. Sapam Ranjana phongdokre. More tamna sangkhe gadaba Rapid Action Force ke team miam ga pau phawna ba wad hobodaki kapsang lamkhai de miam da thingduna thamlore. Jiribam the National Generic Document Registration System ge registration tawa hokre. Loinana Israel amasung Hamas ke landa miyoi laka anirong mayum thadokna lanjana kre. How's pause no episode. Miyoi consider mental stress laitaba amata yaude kanagumba singna mental stress amata laite hairagati mahak oitaba ngangbane. Mental stress lotion bagi mahod Dr. Natraga Secretary amatanaraga mental stress laitana hingna bahone se haina Health Minister Dr. Sapam Ranjana World Mental Health Day ga marilena na phongdokre. National Mental Health Program State Health Society National Health Mission Manipur amadi Directorate of Health Services Manipur na punna khusamna duna mental health is a universal human right haiba thimda ngasi Hotel Impal da pangtokpa World Mental Health Day ki thawang amari laina na wafama se mahana phongdoki bane mahana makhata na hai hauki ba sahi taramanga kunlom asida malemge oina honglek leba development kaya asina miyoiba khunaida mental stress lagna bage so maram amane adumapo mental stress lai haiduna losan bagi maho doctor amate secretary tanaraga stress free oina hingba mathau tai aikhoi da leidiba mental stress ase hiram amanatraga hiramba amada mayong naba honagadabane kudamaina Manipur ge hausa ko dipa phiba masna marambo airaga ahanba internet hingba matamda miam tawpham khangdana ngawsak nabagum tawkhi mental stress ase anaba makalla amadi habase kanamatana haksin lawte adumapu mental stress ase matam sana yenghawtaba taragati atopa anaba makhal kaya poklakloi haininga leite maramasina aikhoi punamak Dr. Natraga Secretary ka amatanaraga mental stress amata lehendana hingba ngamdaba honase haiki so-called digital pandemic and a serious illness in the present context. I would really like to congratulate the mental health team class state for taking up exemplary works for the work they've done during this 4-5 months. It's exemplary. Relief camps, hospitals, mental stress. The team has been going to the relief camps, the team has been going to the villages, the team has been going to hospitals, to every center, so that mental stress mental health it's always being healthy, they are taken care of, and the series team. Amaramda mental health is a universal human right. Haidbati Masada creative area was state level open slogan of writing competition ama Taramasage Mangwina Pangtoke competition asage Makong Matang Tarabasing formal function da ewatigan toke Lunana say no to suicide. Suicide is not the answer. Your suicide will kill your family to Hibernachingba Wahi Singh Thaba Pleka Tapaiduna. Mental health ki matangda awareness paper rally amasu Impal Hotel dage Lamtharaga City Hospital Phauraga chatke District Mental Health Program amadi District Health Society Jiribam ne sinduna ngasi Jiribam ge ningsing kunda leiba District Hospital Jiribam da World Mental Health Day ge taram pangthokre Mental health is a universal human right. Haibatim da pangtokiba tharamba duda Dr. Justin Tahawam, MD, Medicine, Dr. and Soroja Devi, District Nodal Officer, Amadi Dr. Amir Khana, Mathang Sina, Sib Guest President Amadi Guest of Honor, Oina Saruga K. Ngasigi tharamba duga Marilena CH% Singh, District Program Manager, District Health Society, Ziribam na High, Puning Wakalgi, Anaba Singh Maru Aina, Pakatpa, Tukatpege Anaba, Pungning wakal sontaba tawaiwaba choktaba sauningba siningba paurakba kangaudana wantaba sorhonba waba ningsingba manglakpa budilok sing soinaiba pungning changba watpa
sarai hauba amadi nisada laisubana chingbage matangda wangangki loinana puning wakal naba mioi singbo imung manung marum mapanga amadi akoibada lairiba singna nungsina loina biba amadi nganna laing birabadi kanaba ponsi mahing abadi hingbanga me haina supongdoke Dr. Andes Sorosana haikibada mental health ki anaba layong sink laide haina Kalnabadi toll free number 14416 ta call to within a wari sabio amadi manang nakpa hospital to labio haike mentally depression yang sene pada ini apa kok society ni apa tahu ni yang kai dong dia hai ta ka di ko apoi se kai ni no hai ta ka di mata se panga ha 2021 dari covid lai tu le ga musim kamu ka corona lai ko tu le ga musim kamu kai dong dia ni tanda uri yang di ko tahu se apoi se financially problem tu le ga sesuatu tak tahu semua tension ni apa kai tahu lo Dr. Justin Howum na hai aikoi mioi ba ayamba singka asi stress amadi atai mental health problem sing mayong nei masi kharada oirabasu hantana ba aphabba wakal khanba yoga amadi meditation tawba madam chana tumba mayai ka ba chinjak sing dage lapthokba wakal nungarakta ba madamda wari sadopani chingba tawna kanaba yamna pi haina mahna phongdoke Manipur University ke Department of Psychology amadi Indian Medical Association Manipur State Branch anina sinduna Manipur University ke VC ke quarter holder ngarang dege chatharakpa World Mental Health Day ke tharom ngasilation kray Mental Health is a universal human right haiba thimda pangthokpa tharom lotion bagi tharom da MBU ke Vice Chancellor Professor and Lokendra Indian Medical Association Manipur State Branch ke President Professor R.K. Lenin RIMS के Department of Clinical Psychology और के former head Professor Ashia Kumar Amadi MU के School of Human and Environment and Science के Dean Professor S Jibon Kumar Yauna Maru Eba Miyakana Saduya K Tharomaduka Marilaina Indian Medical Association Manipur State Branch के President Professor R.K. Lenina Hauziki Matamda Miyoi Ama Masamo Pana Leba Haiba Asida Miyoi adu physical lekhak ta phawba yadre mental health asi yamna maru oire matama amada mental health ge problem asi miyamna lumna longnaram drabasu hauzikti hiram asi yamna maru oire maru aina manipur ge oina su handake kamrupi irang asina maram poraka mental health ge issue asi yamna lakpa yana leire maram asina miyamna matam leiringai da akhanga ai sing tanaduna Pungning wakalga marilena ba anaba singdage ngakto hause haike the people with disability act in 2017 or something I forgot that according to that the disabilities are being recognized in the nation and out of all 21 disabilities have been picked up and out of which 7 mental disorders were also included. So we have to think about the human right of all these things, but today especially the human right of mentally challenged or mentally unwell, unsound people. Of course, we have Lebak segi Supreme Court na mamang thagi tangkun mga data kiba order amana laisang singak senaba yung kay may thagraba mapam singda atopalam kopsen ba Tugai ki basing ngak senaba Manipur lengal ta khangal pagi matungina Commissioner Home Chief Ranjina District Singgi Magistrate amadi SP Singh Court asagi direction khudaktagi inaba order thokrai Ti Ranjina thokiba order aduna Special Petition Civil Diary number 19206/203 ge Diganglung Ganmai amadi Mutum Churamani na chingba miyokana tharakpa writ petition ge Cal Supreme Court of India na Hearing Chatharaba Matungda State Lengakta Taugataba Thabak Tharam Singh direction Pirakibane. Sedona Sina Hairibadi Manipurda Hosek Odiba Law and Order Gipiba Miamna Haksina Lawe. Irang Namara Moidana Mayumaka May Takraba Mapam Singh Soidana Ngak Sengadabane, Karigumba Mari Lane Supreme Court Order Asi, Tawaidaba Taragade.
madu contempt of court ki order in dabagi damakta loge matungina thabak tharam lokhatkani haina su senon sena makhatari Manipur border town to Oedipa Moreda Kuki Singna Maithad Okraba Maitegi Yum Amadi Dukan Singi Lemhoriba Structure Sing Kuki Singna Ngasi Machin Season Aduna Temkainaba Honarak Padaki Tenopon District Ta Matam Kaktaba Curfew Tamsinduna Security Akanba Section Tharang Lakatuna Tinkray Hiramba Sigi Matangda Ekogi Paumina Pangba Pauda Say Esigi Megitanka Omdagi State Asida Kuki Singna Haurak Liba Lanta Asigi Manung Channa Churasanpurda Kuki Singna Machin Seasonaraga Maitegi Yumsing Tenkai Kiba Adugumna Ngasi Moreda Kuki Singna Mai Thadokraba Maite Singi Dukana Madi Yumsingi Lemhoriba Structure Sing Adu Temkaina Batarang Tore Haiba Pau Pangbadage Tenopon District DC na Ngasi Ayug Angan Badage Tenopon District Pumba Matam Kaktaba Curfew Tamsinduna Mi Punba Amadi Lambida Mitopa Tinke Loinana irang tholakpa matamda security na control tawba ngamnaba Imphal dagi Rapid Action Force amadi Manipur Police ke Special Commando ki team kaya amasukopsen ke Hairiba Moreda jangadaba masing yamlaba Rapid Action Force ke team ba adu kaksinge miyamga pau faunaba wadhawgadagi kaksing lamkhaida miyamna matam khara tatuna thamke adubu ngehak lenga ki mari leinaba singna Changliba Rapid Action Force ke timpa ado Moreda thokliba irang ado control taunaba changbani haina wari sanaraba matungda apanba amata pidana changan ke adubo Rapid Action Force ke timba ado housek phawge oina Moreda yaurak haire loinana Manipur Police ke Special Commando ke ahenba team singka aduna helicopter season aduna Moreda lakpana marampo oiraga Moreda tungduna duty to hawkre Asuna Moreda Manipur Police Assam Rifles Gurkha Rifle Amadi BSAF ki masing yamlaba personnel singka aduna local lagliba security ge akanba section thorangka asana marampo oiraga hausak phawge oina Kuki Singna mai chakpadage lemhoriba maitei shingi yum amadi dukan sing adu sidu pangamdana leiri hairi Ngasi ayo Imphal East District ke Yangang Popi Police Station ke manung chanba sunuro kuki khullomdage kuki khulai faibasing na nomai round kaya sana sabi maitei khullomda nomai round kaya kapsunduna etek taropodake khunja sing mi paina duna chena khre thaudoga sing ngasi ayo pung tare kamine khullom tabada sana sabi khulge khunja sing na labukta lok suduna leiringai sunuro kuki khullomdage khulai paiba kuki militant sing aduna nomai round kaya kapsulapodage mi paina duna Labuta low suramba khuza sing chena rakhibani sana sabi hariba mafam ase kuki kul sing na poisila galaiba mafam amane tengkang kya da kuki militant sing na ngai laitana nongai kapak padagi mafam aduki khunza sing punning laitana satok sasan tawba made thabak sufam nofam khangda badagi chauna awaba kya mayona re hairi hozo pawu ke oinadi kuki militant sing na nongai kapsala khiba aduda security force amadi kulngak pa sing na nongai kap khibage paudi leite hairi India amati Petribi ki tungan mafam singda leiriba mitai khudimuna handang Manipur da thokliba landa asida victim oikraba ichini inau sing mayum makai leitraba singda solidarity utpa oina kumsi sai ki ningon chakopa ki thoram pangthok pidana ba World Mitai Council WMC ki maikidagi appeal tawrakle ngasi World Mitai Council ki chairman thorakpa cherola mana hai handak thokliba watoka sina miyo ki agi mamanyam labo punsi mangan kre Jorsampu More Kangpokpi amadi Jingyagi akoibada leiba imong kya lepham sapham lehendre Sinko ki militant singna satharakhiba etega sinalamdam sige naha kya gi tungi punsi manghale lana si chatharak patha taruk sujalakle aduga aikhoina chakadaba mayondi mafang khangdre Maramasina handaki landa laikhidraba singda ikai khunaba utpa amadi laikhidraba singe awaba tahoraba imong singda makhoigi laikhidraba machanupa amadi machanupi Ningsingduna makoibu support tauba utpa loinana mayum leijadraba miyoli sengkayagi awabada sarugyaba oina handaki ningon chakopagi thoram leibaka sida amadi malinge mafam kyada leiriba mitai singna pangthok pidana ba World Mitai Council na appeal tawrakle Deputy Commissioner Jiribam Krishna Kumar IAS ke miyanga makhada Ngasidagi hauna Jiribam district ke hanba oina sub register office Jiribam da National Generic Document Registration System NGDRS ke
registration tawba hawkre miyangi document kudemak NGDRS ke makada online registration tawrani loinana public singna office ta laktuna wana ngainabagi awabadu koglane register tawgadaba general public amana mangzanuna sub register office tege appointment lawraga appointment madamba adu laktuna ngaitho ngaisen tawnabagi awaba su koglane haire hauziki oina NGDRS ke data entry ke thabak thoram sink asi SDC borobekra emp devanand singna supervisor dauduna pangthokle Kaksing wadi senapati laikai kutambam pareng dan leiba mayang lambam thoiba RTI activist amasung ke imang manungna langban cara tambagi sarukama oina lanjil lakpadagi Kaksing wadi panjaw palum dan leiba oles homda changjapam lauduna leidi besinda chaglena masamina kre RTI activist thoibana hai mamang saidagi hauduna oles hom sing da leiba macam machu singna hanna yengbedraba amasung kana leijadraba ahal singna leidiba Always a home da chahi ke challenge kapa ase pangthorakibani adubo handak chahi asidi lana asana marampo oiraga mayum makai mai thadok kibadage lanjenaduna mafam da changjapam lauduna miyoi kya leiriba asida mahana ngamjaba mafam ba amada challenge ase saminage khanduna always a home da leiriba inmate singa puna challenge ase samina bane thogliba kangloke lant ase matam sangna Satharekliba ase aikoina aikoigi luchingba khanbada soibadagine maram asina matungda aikoina aikoigi mihota khanbada wakmunna khalose phongdokhi ana nauna kondaba haibachimutabu phibam kudimakta adum wa apangakna thanba maning thungdaba mi amani adu hindabadi adabni na hindi aduna awana namra sinsina Tungan bak mai wakalam lai, aina hajar bak awana se, kalau da makanan itu ini awana nang bada maju da ma blame toroga, isi nung betumdre, mai pana iya tu togidre, aji alam mana togidre, sarkar ne togidre harga susah tu ba, nanti kan nisa caba ma, atau penakan nama ki mina, kemana togidre da, isi nung tungdre, kariwali, aji mama ya mama nung tungdre ba, thorok tu nama aji kari tombaya, kemana salaga. Andro Kendra ki manung chana leiba thambalnu kaithel phawraga se liba poiro pat khongnungge mathakta pansaina sakiba check dam athobada dipamena lokthobiduna lomi singna thengnariba awaba sing ko hanbiyo karigumba lokthokta taragadi lambi thingba yauna makhal makha kyage khongjang sangsalagani haina poiro pat farmers development cooperative society ge secretary KH Thomsona phongdaragle Water Resource Department ke Myanmar da Poirokpat Farmers Development Cooperative Society ge thongmi singna thasage tang taretege hauduna satharakpa Poirokpat khongnung singbage thabakta saruk yakhiba ke as Thomsona wafam ase phongdorakpane Thomsona hai Poirokpat khongnung ase lopari lisingane jamanga da kanaba piribane adubo cheki dam ase sajallakpadege lomi singda awapa ke mayonare thasage tang taretege hauduna Kongnung sengbaki thabaka ase chathajarakpani cheki dam asege makha singdi miyamna laina sengdo pangablabasu dam asege mathak singdi lephe hena lubatanatana makhada napi hobuna semba ngamdabadege JCB na sengle masi check dam asina marampa Oiraka lomi singda awaba mayong nahanbane maram asina Water Resource Department na lomi miyamge awaba yang biraga athubada cheki damba asilukthopio loinana makatana department amadi Poiropat Farmers Development Cooperative Society ge ayaba yaudana khongnung asida MG NREGS amadi makal amadi ge chakatoranga amadi scam sing paikhat payaro haike Mana makatana hai khonung asida ligli ne chingba pulam kya leibadage miyamna kumbada akiba phawre maramasina miyamna su khonung asida phata haude sing amatalang thabi kanu Isama ki ne khalaga lunana thaminasi hainasu KS Thomsona miyamda apel toraki Any department IFC ki wata dana Water Resource Department ki wata dana program happy bhaiya roy Poirokpat Farmer Development Cooperative Society khang de bida
असिदा खुचिगी खोनुंग सिदा थबक पंगतोक तोबया रोय मरमदि हौजिक अखोगी खोंजे थिंगबदगी इसिंगे थिंगतपदगी अखोई हौजिक इसिंजे उजिक उबिरी दुनी मक्षम उजिक इरोय ये वांग लाने बंगागी फंगददना इसिंगे खोंगना चटपा फंगददना अदुना कना उमा लाइन डिपार्टमेंट लोरसु थबक सुबी बोरसु एनआरजीएस ओरसु विदाउट परमिशन दा और फार्मर डेवलपमेंट कोऑपरेटिव सोसाइटी की परमिशन दा कनाम दा थबक सुबी गनो मरमदि अखोई खंगदना सुबदगी ngasi अखोई लेप थुमे मोइदी पैसा लौरगा चखिनी अखोइदी वाहौरे Sawambung Sangeet Samasna Tahi Humpu Suropagi Diamond Jubilee Thoram ngasi Sawambung Sangeet Samas Office ta pangthupaga loinana Laikhidraba Athobasing amadi Sangeet Samas asagidamak Honaramba Laikhidraba Singe mafamda haikal laika tamduna ikakna utkre Thoram aduda Waitanda Gram Panchayat ke Pradhan to ODB Pir Surbala amadi ke H Samuda Chief Guest amadi President Oina Sarugya ke Chief Guest ke Waral Piraduna Pir Surbala na Hai Sawambung Sangeet Samas asi Awang Maikaida Tontil Oina Nganduna Lady Masibo Hena Chokotpa Amadi Lamda Masage Mai Purapa Ngamnaba Ekoi Kudimang Nakonamina say Haike Lamlai Police Station ge OC Moirang Tem Binokumagi me Makada All is Goal Hainamington ba WhatsApp group amada Lamlai da hangba Rally Camp amada selgi matenko ina lupalising therapy kre WhatsApp group asigi members singna angamba sen punthok naraga Bisnupur amadi Lamlai da hangba Rally Camp singda selgi mateng asi pangnaba honabane Ladiba Rally Camp singda makatana singi mateng sing pangki gadori All Assam Manipuri Student Union MSU Central Committee ki Tamba Cameroon President Oibiramba Maitan Kaishamp Niranjan Singha Khoirent Amadi MSU ki General Secretary Amadi Pauna Ningsing Globe Panel ki Sud General Secretary Oibiramba Thoidik Zamp Bino Singha Gosaipur na Manung Matam Sadana Lekidaba Asi Panel Amadi Pangram Maira Paibi Ima Singna Awaba Pungdokre Udar Ponta Pangram da Leba Pona Brazavasaki Mitamp Mamangda Lekidraba Atawa Ani Asigi Sakdamda Maira Amadi Haile Katuna Minute and 2 minute Leptana Awaba Pungdokre Taramatuda MSUG Advisor Saikom Kamlakantana Haikibada Niranjana MSUG Itihaski Lemaikia Ibiramba Adu Ngasidi Mirolna Kaubangamlaroi Livestream Citation Haikebada Pangramda Kileba Puna Brazavasaki Mitamba Asi Lekidraba Binoigi Honazamana Mai Pangna Kinbangam Kibane Haina Pundoki Nasigi Tarambatuda Longzamb Mera Chauba Serampe Herazid Kamini Singha Provarani Sharma Lucky Babu Singha Loinana Maira Paibi Kiamaramsu Sarugyaki Israel amasung Hamas group na land songnaba haurakibadagi Gaza Strip dagi mioi laka anirom mayum thadutna lanjana kre haina United Nations danga se pongdokre Block na maram hoiduna ising amadi mai phangdabagi awaba miyam na mayonare haide United Nations Office for the Coordination of Humanitarian Affairs ke wangang loy Jens Larkena haikibada mioi laka malisang marputaret Chamanga Hena Lanzanaratuna School Sangda Sangjapam Lotuna Lainade Palestinian Enclave Manakta Leba Southern Town Sing Israel Armina Amuhana Loksele Amasung Hamas terrorists Lisangama Chamanga Haksang Sing Pangle Haide Israel Game Maikaida Sibaki Masing Chamapan Yaukre UN na Humanitarian Law Kongong Ne Hada Klabadi Lalhau Riba Hamas na control Tauriba area Sing Ud Oina Tugaigani Haina Israel ke Prime Minister Benjamin Netanyahu na wasakre haide Lanar asida secrecy manungda foreigner Nepali tara Thais tara nipan amasung US tara matu yaukre haide Israel Hamas ke ani ki chathariba langi matang da terrorism ge thawong khudima kana yade haina Prime Minister Narendra Modi na Israel ke Prime Minister Benjamin Netanyahu Huda Pongdokre Ex da Thadarokpa Warolda Prime Minister Modi na Haikibada Kudong Chatraba Matamda India gi miyamna Israel gi damakta leble
Terrorism ki thawong khudimag India na condemn tawi. Terrorist attack na Israel da chathariba asida thamoi sona nungai taba phongdokle. Hamas terrorist singna kaihorudaba lant October ge tangtareta Israel ge mathakta haurakibani. Israel ge maike da ge sukudhanduna kanba lant songnari Israel ge maike da yam trapada mioi chama pan sekre. Lisingani satrungna aso open nangkre. Hamas ge maike dana mioi chatriga somna mari sekre mioi chamre henbana aso open nangle haire. Hausik arubada maroiba pau amone pizari. World Mental Health Day Tauram Pangtokre Mental Stress Laitana Hingna Pahonasi Haina Health Minister Dr. Sapam Ranjana Pungdokre. Moretam Nasangki Gadaba Rapid Action Force ke team Miam ga pau phongna ba wad hobo dagi kaksang langkai da Miam na thingdona thamlore. Jiribam the National Generic Document Registration System ge registration tawba hokre. Loinana Israel amasung Hamas ki landa mioi laka anirom mayum thadokdana lanjana kre. Image PAODAM asigde matang sada loijare miang tabiri wasungbo obhana khurumsari.